Kuki theorist na langkanarga khulda landaduna iroi hui fawo halamli khulngak pasingi khutta theorist ama siri anina asopa nangkriari mamang thagi tara humdoida lairon baifai khulda naga misam taragani pan phajinbegi manungda nupi taragani thoi thadoralaga phajilawba nupa tarukpu tamthiba miata hatuk lambegi wathuk oidingagi serakta ngarang ayuk pung nipan ga minit nifurom tarakpada kangpokpi district laimakong PS gi awang nungsupta kilometer nifuga mangarom lapnana leiba langka hairaga su khangnaba tani yu luwang naga khulda KNF PM sum KNF en gi theorist samarom na kusam naduna akan bo attack taroktuna khulasi lauksang ama mai phaodokhre masum iroi amaga hui amaga phawbo numaina kaptuna hatolamri masing yamlaba Kuki theorist na khulasi da akan be attack sa tharakwadagi khulngak phiba naga village guard singa akan momon khuthokna bada KNF gi kedarama siri atopa anina Nongmei maru na panduna sokre hari laikhidraba KNF gi kedara dugi maming Zangam Romeo Kawi Tamenglong district ki makui naga khulga thangdana leiba new Kenjang Kuki khuldagini maki thaba amasum lengjum mayada Nongmei maru ohumlom panbadi gi sibani hari thaudo asida Nongmei maru na panduna soklaba miyo ani gi sapsaba maming matha phangmangam kidi ngarang gi etek asi khulasi gi khunja singna labuk da thabak suringai da khangauduna Kuki theorist singa sina umang phawduna sangsilaglaga satharkhibani etek asida khulasi bu ngaglakliba naga village guard singna khut handuna sapsana mayona khiari Kuki theorist singa sina khulasi gi khunja singbo aso apan yawholamba ngamdrabasu khulasi gi iroi amaga hui amagadi nongmaina kaptuno hatoklamne hari thaudok thopam da laimakong amasung gamnom sarpaimana PS ki personal singsangsinduna yengsin kibaga loinana case ama lakhotkri ngarang etek asibu langka naga village authority ki maikedi ki akan mamong na yaning da bafungturakli etek asi su da laiba KNF PM sum su tawna da ba KNF ena kusamna duna satharakibani Kuki theorist gi KM ama bilaijang khuldalai makhoibu KNF gi home secretary Zangboy Kibgena commander oiduna control torokibani ngarangi attack ta makoina Nongmei khaktana tana bomb sisinaki haiduna thawong asina khulasi gi khunja singda aki tuzungbo pokon ki hainasu fongdorakli maram asina lengana akaknaba matamgi manungda KNF PM sung KNF en gi mathakta investigation chathakadabani makoi asi lasan songpi bung haimol amasum laloina singbo khulsingda leibani hainasu fongdorakli Bisnupur da athing bathamli Bisnupur district police ki SP na ngarang pirakko report ki matung ina district asida law and order kaihangada ba thaudok sing tholaktuna miyoibe ki punsi amasum lanthum manghanwe ki thaudok sing tholakani haibedigi district asigi mafam punamakta ngarang numidang pung 3 gi BNS ESC section 163 gi subsection 1 gi makada khudak gi athing bathamli hari district asigi district magistrate na ngarang thokpo order asigi matung ina mi manga suna punba natraga na Khudong thiba thogan ba yaba khusukulai sing puba rally meeting sit and protest amasum dharna na sing athing ba thamli athing ba sina hel PSED MS PDCL MS PCL education department ki official amad staff sing municipal council ki official sing paumi sing ATM the sel hapegi team financial insurance sing amasum sal helpline women's helpline elder line telecom service providers sing high court of Manipur amasum atai court sing yauna district judiciary gi tribunal sing ni konsilo hari Torial sentakhiba nupi masa phangdri thasu ki taramathuri Chuchampur gi Tuibong sub division gi Torial sentakhiba maphamasi gi Radha Krishnan Foundation School the class 8 tamlibi Lamboi Kim apokpa khopkholun tu boy kawba ke khomun nom khuldagi nupi masa ma gi haksang phangnana ba Imphal gi SDRF ki halbidar Riyazaudin alusingu timna nahandagi thawdo hukom bisatna thira bisu phangmangam khidri amasung ngasi su makhata na thikigani haina pawman makhatari amaromdana IDP ama siramli me ohming lising ani ga kun go humdoi digi horakhiba lana sina maram oiraduna Chuchampur district gi lanjelaktuna sagol ban langjing asoba makhala kaida lairaba IDP ama Imphal PS na konba hotel classica mayuk nabar Kangla Park ising siraga leiram lehri laikhidraba IDPSC ki maming naurem ingo allies ango sai kuntragani thu apokpa en sauba kawi Chuchampur gi compound bank di final gi lanjela khibani thaudo osu gi matana police na UD case ma lokhalaga laikhidraba gi haksang postmortem examination toraba matungda maki imung manu gi miyoi singda khusina kre hari AR personal amasiri
ngarang ayuk pung taruk rom tarak pada mayak Imphal PS na konba komla khong singthi post leiba 33 AR gi halbidar ama ayuki PT yauna ba tholak pada khangaudana lek tharak pada gi lekana ba ngamdana lekhidra ba halbidar siki maming Anil Kumar saini fuko humdui apokpa Jagadish Prasad koki UP gi Bantifera samli dagi ni hari mak hek lek tharak pada wabagai lamkhai kaithil leiba Mihal clinic ti laikan nana pukhat ke du ayuk pung tereka minit tare lom tarak pada doctor na shiraga purak lihana khangalaki thaudo asu ki matana police na case ma lokat paga laikhidrabi ki haksang rims ki medical sangna postmortem examination tawkhri Amit Shah na ngamkhai gi district sing yengsina na ba pauktak pikri leba asna mayuk narakli ba demography gi oiba ahongba sing yengsina ba gi damak unilenga na sem ki ba high level committee on demographic science the home minister Amit Shah na leba asi ngamkhai paring da leba district sing gi miyam marakta hongdo hongjin tawbana sing ma thawdok sing thoklabra haibadu yengsin gadabani haina khankri Home Minister na siya lauduna committee esi ki mifam ama ngarang pangthokladuna wafam asi phongdokhibaga loinana committee esi na border area metro city amasung industrial town sing da illegal immigrants sing na maram oiduna lehalakpa ahongba singsu yengsilana ba khan khiari Memar junta lanmi na khungang ahum mai thadokre khunja kya thawai hingna balanje nakhri Memar junta gi masing yamla balanmi sing na leba dugi sagaing region gi manung sena leiba sawung u township ki khungang ahum da akan mamong na landawa ga loinana mai na tumna thadokre hari township adura leiba sinme nga leni sinamasum mati thar khungang ahum adu mai thadok tu manghandri da khunja sing adugi maral mathum sing huran ki hainasu mapam adugi miyam na maral sirakhi Junta lanmi na khungang ahum mai thadokhiba adudagi akiba poknaraba khunja sing aduna makhogi thawai hingnabagi damak sapagadaba maphamda lanjena khiyari thawdok thokliba mafam adudagi phangba thajaningai oiriba pawmuna junta gi lanmi sing aduna khunja sing aduda atamnana mamang thagi mapanda sangsilak matungda sayol kiyamuk sangna khungang sing adu mai thakibani hari Junta lanmi sing tha sigi tara amasung tara mathoida khungang sing adugi yum sing mai thaba horakpaga loinana yum sing adu tumna sakri hari Junta lanmi sing na mai thadokraba yum sing adugi sapsaba masing khangdrabasu hauzik phawa mai sak tuna lairi haina mafam adugi khunja mana phongdorakli Junta lanmi sing na khunja sing adugi lanthum mangan takhan badana tana military operation sathaduna township adugi akoibada khundari ba khungang taruki khunja singsu namdura lanchin han khari Junta lanmi sing na khungang sing adugi lanthum sing makhong taruk panba gari amasum makhong tarakani thui panba gari sijinaduna hondokhi hari Khamelok thawdoki ohumlak subaning sing thauram nongsumna pangdokre punamangna thengnamiнаgadaba laibaki asobi isuni megen lamdam asibu thugaina ba khulai paiba koki singna misa miyamda thengthang kyada landarakliba thawngasi pak loiroi matam sana sataki gani masi thengnagadabadi lup amana party amakhak lenga khakta CSO khakta natana yawolo isil inaw sing yauna thengnaminagadaba laibaki asobi isu amane haina UNLF ki hanagi chairman RK Megan phongtokri Kuki narco terrorist na landarak padiki ngak thokna nabigi thaudang amiki manungsanna khamelo ki thaudok da athauba tarana thawai na pontha pikhiba kumja english ngani ga kungo humdoi gi jun gi tarago humdoi gi oyumpok nungsum khamelo ki omlak suba ningsing thoram ngarang iramdam kanbalup ikal na sinduna nungsum community hall pangtokre ningsing thoram aduda president member oina saruk yaraduna RK Mege na makatan hai lamdam asibu thugaina ba amaga tamthina hanaduna amughana punba yararudaba mongda silakliba lalong amani oiriba phibam asi laingak pariba CSO mayam amadi yawoloi singsu yauna thengnaminagadaba asoba wapama mani masigi miyeng asidagi puna thengnaminaba mathautai haurakpada maitei hana landarak tuna hausti tamna phurup kyara sandorakli phurup amaga yana handana ba honabagi sarangna ba thaudok kya thuanduna lamdam asi sakhatpa ngamhandana ba Sakhot nanabagi lambi sembidaba seltungi phibam sathina phibam na matam kuina lehenduna lamdam masigi yanglen saru thudeki haibigi asobula longamani ngarang ngasi ai khoina western southeast asia haina khangnari balamdam north east region digi haurakliba yawol yau mayam gi manungda manipur gi yawol lalhauna itop topa ideology amaga loina chatharaki bane haibisi malem gi tuan mafam singna khangnari masi Malem gi phibam honglakliba madi Manipur gi phibam honglakliba sida lamdam asida yawoloi singbu nam thaudrabadi tungna khudong saroi khangmadi gi lamdam asigi yawol lanmi sing nam thanaba satharakliba asoba lalong amasuni hadi
Ngarangi thauram aduna saruk yakiba miyamna laikhidraba thau taragi mamida laisukatuna thawai ikai khumnakhi thauram aduna ningthau laisim sana jawba khurai ACG MLA laisangthem susindro khundrakpam ACG MLA TS Lokesor lamlai ACG MLA khongwatabam ibomsa Ikalgi President Hais Ivo Hanbina President Member oina saruk yakhi loinana laikhidraba thawbising imung manung saruk yakhi